ngasi nungdaram phong khiba tongan base phong singdagi maru oiba I pausing khongacharakana Manipur top channel dagi mayam da share tawzagi ahanba maru oiba paw amo oina khongacharakana wakat mi pham khre wakal tana hodabadagi police ka sauna mukna khre police personnel ama sokre RK Casper kauba angama khatna sainabagi thawdokta nongmai kap thorakpadagi Leikhrabara amadi miyoi tarena sowanbada sienabasing sairak piu haiduna thawdo adugi mayokta semkhiba JAC-na sinduna kakwa naurem laikai sofa lairak pena khongbam pareng community hall wakat mi pham khre wakat mi pham naba honarakpada wakal tana hodabadagi police amadi miyam ga sauna muknaba ama thokre muknaba duda police personnel ama sokki hari wakat mi pham aduda saruk yakibasingna singjamai osi matik sade mirakta nongmai kapasing sairak piu haina iba red card sing sizinaki wakat mi pham ga mari lainana JAC gi convener Leikhrab nawbina phongdokibada laikai miyamda nongmai kapla sienariba longjam Rajesh Kumar amati mahaki apokpa longjam asauka natana thawdo aduda sienaba longjam pistogi imungi miyoi singsu fagadan haki Leikhrabara RK Casper gi masal nupi RK lusing bina mahaki mabung hat pada sienabasing moral gi matik saba sairak piu haki wakat mi pham lingai de singjamai police ki OC sanjoy na CRPC 144 leiba maramna mi tin bamadi rally chatpa yaroi haiduna laushilakpadagi manak nakpada leirama naha singna police ka munaki police na tear gas shell ama kaplaga miyam nam thanapa honaki police amadi miyam gi marakta nem thanaraga wakat mi pham makhata chatakhi heba pawmus phonari atopa poksi amadarmu asuna makhatari JAC gi executive member Sushila Devi na phongdokhibada thawdok thokraba matung khamdokna duna lairaba matung miyam na singjamai osida piton gi imung manung nongmai laibani lauthokpiyu haijaki maduda singjamai OC gi maikai degi license ti leire nongmai di leitri haina khangalakhi misi mina yaroklaba matamdana nongmai thibagi mahuta victim gi mayokta tear gas onchinduna laikhibaga loinana kapsilakhi maramasina OC sanjoy matik sade nongmai kapata chenariba miyoi ataisu phagatpiyo haujuk phari hairiba miyoi adudi police ta changjarakhibane OC sanjoy paisana Leikhrabara haibagi singnaba leire haki wakat mi pham manungda ka hena kakpa amadi nuaitaba henbadagi Casper gi Madomcha amubi wantharaktuna leikhrabara haiba pawmusu atopasi phong amadamu phongni aduga atopasi phong amadana mu asumna phongli Casper bu nongmaina kaptuna hatpada sienabasing faduna athubada dandipiyu haina wakat mi pham khre police na tear gas kaptuna tankhaina bu honabada mai pakhidrei police na tear gas kaptuna wakat mi pham tankhaina bu honabada Leikhrabara Casper gi Madomcha wantharaktuna miyam sangduna leikatna khiba JAC gi machin chatpi amana phongdokhibadi misi mina thokliba maphamda CRPC gi dara samaga nifuga mari gi thingba thammi haibisi makhoi khangde thampham suthokte misi mina thokom mapham haibisidi miyam laktuna hangdo hangjin tawnaribani asigumba mapham amada matau karamna athingba thamgadoribano masi yaningde nongmaina kapagi thawdu aduda Leikhrabara Casper gi apokpi mamasu khong animak soktuna kakpa yabagi phibamda lairambani adubu operation tawduna yot phumlei kakpa phawbudi kaklaroi haujuk phawba masanapa Casper gi haksangi phibam kari tawre haina yamna toina hangi aduna imung asigi oiriba phibam asi aduki matik nuaite sarkarna thuba matamda mi hatpada senabasing phabiduna ain goeba serak pibiyo haiki magna makha takhibadi police na Leikhrabara imungi damakta ngakpi senbidana leiri loinana Casper mi hata sienaba longjam asaugi imungi miyoi mari hujik phawba fadana leiri masigi ona tainabada mi hatpa imungda police na asauba thawdang lauduna ngak senbagi thabak sathaduna leire nongmai kapthoragliba mi hatpagi imungda mai thabagi thawdo adusu kanana tawribano haiba khangmangamde mai thadringai mamangna yum adu police na ngak senduna Leikhrabani khulai paiba police singna ngak senduna leiba yum mai thabagi thawdo thokibasi police na khangpham thokpane haiki ngasi satakhiba wakat mi pham aduda police na tear gas kapsilakpa aduda PNW kholau kya laukhi loinana mikap mirau khona ninki wakat mi phamna saruk yakhiba miyamna mirakta nongmai kapa yaningde miatpa masum senabasing phaduna dandi piu haiba plate correction sizinaki haiba ngasi nungdaram phong heba khena ba nungdaram gi sifong singda phonari makasa tharakpoina topa maruiba paukhra namo makasa tharakpoina topa pawamana scheme gi lupa crore ahum henbagi senpham mangan khre usara thanaba thadarakpa campaign sesari
Effortation Fund Management and Planning Authority scheme gi lupa crore ahum henbagi senpham mapam khangdana mangan khiduna scheme asi fail oire haina Kangpokpi district ki silent village tagi complaint Hobson masinauna phongdokre wafam asing asi ayuk press kapta permission ga unabada magna phongdokhibani magna makha taraduna singda umang wamang suksilakpadagi environment and climate akaiba pibita natana ecological imbalance oirakliba asidagi kandanabgidamak center dagi lupa crore kaya scheme asigidamak thadarakhi Manipur dadi masi implement tawba ngamdre RTI gi kuthangda thigatlubada lupa crore kaya thadarakre haiba khangma ngamlakhibani thigatlubada mi tharaktuna kihanbagi thabak chathare haikepa pawmusa phongnari Makasa tharakpoina topa pawamana thauri yalaga siramle ngase ayuk Thobal police station gi manung sanba khangabok Serapur High School gi berendar nupa ama thauri yanduna siramle asi bhaksang ase ayuk pung manga makhairom tabada lambida satpasingna thengnarakpadagi police ta paw piraba matung police na forensic science ki team amaga loinana laklaga asi bhaksang lautharaga postmortem widamak jenims ki mokra thamkhre Leikhrabadu Leikhrab yatra masa saikungani pan apokpa buda khangabok moirang pali kaithalagini ma kari maramdagi thauri yanduna siramlibano haiba khangmangamdri police na case ama lakhotuna makhataba investigation sethakre hairiba pawmusa phonakhi makhasa tharakpu oina masum loiselak oina tentakna maruiba paw kharaga memna hapsaramge lainga ki transport minister pham thadok pham thoklei kimax kanglei indigenous Miscellaneous Arts and Cultural Society na thadorapa cherolda hojik Manipur passenger service tawriba diesel auto Tata Magic amadi atai passenger gari singna thau momol hengatpagi mingda maram sadana miyamdagi lauriba baragi sangasi khwaidagi wangba miyamdagi I suppa phongna lutawgi phibam amada I phong sathare masida lenga na kariguma thabak amata lokhat pangamdre Manipur Assembly da lenga na mamang sahigi March tha mamang da satharamba baragi Red adu passenger singi bara launaba amadi masibu sathananaba committee amana thabak paikhatkani haijakhrabasu hojik phawba kariguma amata paikhatana tumin laisinkhre asiguma lenga asigi daita yaudaba miyamgi oiba tawpham thokpa thabak amata paikhatpa ngamdaba masigi daita lauduna lenga ki asigi transport minister pham thadok pham thokle loinana transport department asi lairubagi karisu kanaba laitre haina kimaxna phongdorakli Loisilakpoina maruiba pawamanamu COVID-19 positive oikiba BJP ki MP Nanda Kumar ngarang numidang athingbuda laikhidrei Madhya Pradesh ki Khandawada gi BJP ki ticket mai paglaktuna Lok Sabha gi members oiriba Nanda Kumar Singha Sahwan ngarang numidang athingbuda laikhidraba MP asi masagi sai 64 sukre ningsing bayai tam tarura karaktuna MP oiramlaba Nanda Kumar mamang thagi aroibada COVID-19 positive oibadagi Surugram da leiba Mahanta Hospital da aruba phibam da lekanarakibani party asigi wangang loigi matung ina ma ki loinabi masanupa ama amasu masanupi ani lehauri hairi laikhidraba MP asigi masanupa gi matung ina ma ki mapa gi aroiba mathau mangam hayeng Brakapur district ki Sahapur da pangthokani hairi MP asina laikhidabada Madhya Pradesh ki CM Shivraj Singha Sahon amadi laibak asige Prime Minister Narendra Modi yauna maikei kyadagi awaba phongdorakli Prime Minister na Twitter da thadorakpada MP asina laikhidabada party asige asoba mangjaba ma oibada natana imung manunggi awabada su saruk yari haiba wafam phongdoraki haina pawosina makhatana phongdorakli and thank you